Leibak asigi yumthong khudingda India gi machu ahumgi firal paihanbagi thouram Kakching District ki Sugnu Constituency gi oinasu yumthong khudingda mapung fana thanaba constituency asigi Chairel da houdokhre. BJP Sugnu mandal na sinduna pangthokpa Triranga yatra houdokhpa aduda BJP Manipur gi General Secretary P Premananda Sugnu Constituency gi in charge su oiriba BJP Manipur gi Secretary P Somarjit Social Worker M Binod BJP Kakching District ki President KH Indubalana chingba maru oiba miyoi kayana saruk yaki. Thouram adugi manung channa Chairel khulgi akoibada India gi machu ahumgi firal paiduna miyamgi khongchat amasu chatki. Thouram aduga mari lenana M Binod na British ki chahi kayami kha ponduna leiramlaba matungda Leibak asina ningtama fangkiba chahi 38 mapung farakpa kumon ningsing thouram gi sarukama oina ngasigi campaign asi houdokhpani. Leibak asigi citizen ama oina jati dharma amadi kanglo furup ki oiba khenaba thamdana Leibak asigi apunbagi saktamda singnarakpa thengnaba loinana amatta oibagi lingjel sagatuna Leibak asigi ningtamba ngaknaba hotnaminasi haiki.